Maro pau Ukhrul district ki litan da makhatana ungkhanak pagaloina na yum kharasu mai thakre hairi Ukhrul da internet numit mangani ating matham khre Chief Minister Naga lang thabal da flag of Tokhiba may labi sembagi thabag khongjel yangna chathaba hore Amadi mayumdagi thokibadagi thiba khangdana leirakhibi maung na hak ngasi namul turel da asiba hakchang oina phangle Kurumjari ISTV Pauming Tabiri Basimutaram Nokchari, Hauji Pau Sandok Napisari. Ukhrul district Litanda Makhatana, Unkanarak Pagaloina, Yum Karasu, Mai Thakre Hari. Ngase yu pung taren makairom tabada, mi leinandraba Yum Kara, Mai Tharakpa Amadi, no may round kaya kapagi makol take. District Administration gi, ating batugaiduna, lambi da thorakpa miyoy kaya security na tingke. Maduda nakan anigi maragta, chaong na mukna batoke. Miyam adu lakshna na ba security na tear gas kap tunatan kai ke. Hauze makata na pamdaba thogdok thoktanaba security na akanba section tharang lokatli amuna ki da luto thoe tai mitam khan Litangi thogdoga sina makhatana pamdaba thogdok thorakpadagi ngakthoknanaba Ukhrul district ki revenue jurisdiction pumbada ngasi ayu pung 13 makhaidagi numit mangani internet athingba thamkhre Commissioner Home and Asok Kumar na thokiba order asina internet data service broadband BPN amasung VSAT yauna athingba leigani hari and the social oiba singna social media da aranba pau sandoktuna law and order da chauna akaiba lakadabana khongthang asi lokatpani hari Hauzi litan da thokliba kangrup anigi irangasi amukona maike animakta pukning tapthana makhatana thoktanaba apil tawri amukogi publicity secretary Haishnam foreign mangangi cherol amada matam kayagi mamangdagi amukona asumna irang tholakpada lawfam thokpa thodang lawduna maike loina makta lakhibani asigumba thokaningdaba thodok kaya singbu tasinduna punna Hingminana honaduna lakhibani ngasi mak thokliba irang ngasida maike animakta amukona haijaba asida yabirakani haina khanjabadagi media gi khuthangda phongdokchari amasung tangai fadragadi maike animakki lucingbi singi mafamda amukona pungning phathabiduna ingna chikna leibinaba nolukchari punna hingminasi punna thengnaminasi punna sakhatminasi hairiba wakhalolasina mangda thambiraga ingthaminarasi hairi Ukhrul district litanda Frupani gi marakta thokliba hingsagi thodok NPP Manipuri unit na nungaitaba phongdokladuna mai thaduna lanthum manganba thodok yaningdaba phongdokle Frupani na santi thamduna punna hanagum nungsi sanana leimnana ba apil tawri Matam kuina sembidana laklaba miyamna mailambi haina khangnaba National Highway 137A gi wahengom lekai dagi kaksing lamkai fawba punna kilometer nifu manga sangba lambi asi Chief Minister Yumnam Khem Chana Luchingba anauba lengakna ngarang MLA kuntra yauna langthabalda flag up tawkraba matungda lambi asi khongjel yangna semba hore hairangoi thong dagi semba hokhiba asi ngasi ayuk langthabal furamakong fawba thana black top tawba ngamle Hauzik lambi semliba asigi matangda report ama. Miyamna may lambi haire khangnaba National Highway number 137A asi wahemom laikai dagina kaksing lamkai phawba sangba 45 km asi matam sangna miyamna khongjang junction ba ban blockade kayama tawduna lakhe tonga ba club organization mayamna lambi asi sembiu haiduna mayamda mari leba singdo wakat kayamu junction gare machugi manung chana hatak anauba Yumnam Khem Chana Luchingba popular government ama lakhibaga iroina Manipur gi CM na play off ek tokhibaga dagi hauduna yangdangi awang thangba sarukta lambi asi hojik kana kola thaduna semba hore masi tharapu matamda miyamna kari phawi kai thamoidei kai lei haibado miyam lambi chali miyam ji unaduna waiwatai sabamu yeminasi
सरकार नब तौबीगे खल्लदी नांगैसु अदम तौब यारबने कैसु लेते सी तौरिबसी यमो ngaraang हरप थबक तो ngasi तंखाय मा लोइसिलकले अदुना सिगिसी वबगाई लमखाय बगदा तौने हाबेदु तौबिगनो सुगुनु लंबिसु माइगी दु लेहरिबा प्रजा सिंसे लोइरे कप्पे अंगक पंगना वानरे पंबाबिरिबा ऑनरेबल इकाई खुमजरिबा सीएम अदगिदी कोई वांगोई केंद्र की नौना फम मिनिस्टर ओइ खलकलबा कैबिनेट मिनिस्टर ओइ बिरिबा केएच लोकेन मयाम असिना लंबी सी अमुक्तंदी नुंगा हेनबिरो हाइबा वाही सी समझनिंगी असुकी मतिक से नुंगाई जरे मयाम से लोइना बोर पिरमनि हराउ नरमनि याइफा मंगल पाउदे लोइना पिनरमगनी आइने खंजे आइगी माइकीदे की ब्रह्मचारी मेम कुंज बिहारी शर्मा प्रजा मयाम की महूत छिंजरगा रेस्पेक्टेड सीएम साहब अदे देखो की रेस्पेक्टेड केएच लोकेन अनिदा याइफा मंगल पिजरी हाइजे बता रहे कोई नहागई उफुल होदना लंबी सिदा हेक्ता चफम खंगदगे लेरमने दो मसी याम फजना क्वालिटी मेंटेन सु तौरे याम नुंगाइजरे याम से सेमबसे सरकार बु याम थागचरे हुजिक चलिबा प्रोग्रेस की मतुगिनदी मार्च थाजिदा लोइगने थाजे याम फजे ngarang hek khoi chief minister na flag off tawbodagi surai ba thaba se adugi madi khomang chauksal lai ba tare akoi yang kang de surak pada akoi ahing nung dinung dang khak na surai hoji akoi prang khong yoro gumani akoi prang khong yoksale aduna mars poki manung dadi hariba emg loigada ba mali akoi som thaja ba da april yogoda man de akoi chief minister na takpi gi ba akoi gi incentive khara pi gi na haiba du masi akoi phangi do mali contractor sing da du contractor sing yo ham da haijari akoi malal gi site gi aduga praja ma lemi tele praja ma gi अखोई महूत छिंजरगा अखोई ये कॉन्ट्रैक्टर सिंह क्वालिटी लेना सुमाइना है तार हुजिक सेमिबा मोंग जे सुमाइना सेमबियो अखोई वाहेंग लेकाई तु कक्चिंग लंगाई बोकी लंबी सी मोंग जे सेमबियो हाइदना अखोई मयालाल गे मेंबर की माइकई दगी सब मे लंबी प्रजा की माइकई दगी मसी मतन निंगसिंग जग पक्सोकुजी सिदगी यामद्रदा अखोई लम फंगिबनिना सिदैदा डबल लेन टाइप ता हाइ तारेने सि डिवाइडर सोंगना सिंगपिरगा सो खरा कनो तोरगती हेन कनो ओइगनेबा कॉन्ट्रैक्टर की साइड की मार्च अप्रैल साइड याम थुना लोसनबिनी हाबदो आई अखोई डिपार्टमेंट की साइड जो अखोई वेलकम तौजै अखोई डिपार्टमेंट की ओइना अखोई सिगी थबक सिगी ओइना अखोई 11 मंथ्स मनोंग लोसनबिबा हाइना अखोई की साना लेजबनी अदुबो अदि मांग लोसनबिरगसु अखोई दि याम थिना मयाम की पब्लिक की लंबी चतप नुंगाइतबा सिगी खल्लुरगा अखोई अदुम वेलकम तौजै अखोई ऑनरेबल सीएम नसु कनो तो बिनी अखोई एवार्ड पिबिनी गुनी हाबदो दुम सानजो दुम कॉन्ट्रैक्टर सिंग द पिबिबा पिबियु मतेक पांगिबो ऑनरेबल चीफ मिनिस्टर ना फ्लैग ऑफ तौदुना सेमखिबा वाहेंबम लेकाई दगिना कक्सिंग लंफाई फावबा किलोमीटर 95 सांगबा असिगी अहुम थोंना लेबा पर्सन असिगी ओइना अहानबा वाहेंबम लेकाई दगिना वांगोई एसबीआई मपा वांगोई एसबीआई मपा तु सेमाइजिंग थोंगोंग तु कक्सिंग लंफाई किलोमीटर पुन किलोमीटर 95 सिगी मनुंगदा कोला थागदबा असि किलोमीटर 95 गी सरु खतनी हाइबा 95 गी सरु सिगी मनुंगदा ngarang dagi hoduna tharibasi kogi hiang dang dagina awang lomda koila si thaba horokpani tonga tongona mioi singna koila tharakpagi thagatpa wahi mayam thambirai hariba lambi gi progress asi yangsaliba asina maram moraga april thagi manungda thabak asi loigadabne haibani ado ngarang chief minister yumnam khemchana april tha gi mamangda march tha gi manung sida loiba taragadi contractor singda akhanaba langa ki magai dagi mana lanthokane na lauthoki bisi leire hariba thabak sing asi march thagi manungda loiba loidaba haibadudi miyamna yengmina khiba tari ISTV news ki damakda paudamjariba premchanama yangdang Mamang tha January gi tang kun taret ki numidang da mayum dagi thoki badagi ngasi phawba thiba khangdana lerakhibi kwagatel labdong lekai dagi seram ningol salam ongbi niloda saini funi thoi mapuroiba salam tomba ngasi nambul turel gi hairangoi thong manak dagi asiba hakchang oina phangkhre singjame police station gi manung channa leiba hairangoi thongi awang thangba nambul turel da asiba hakchang adu ngasi ayu pung 12 rom tarakpada nung amada pallaga lerambadagi asiba hakchang ni haiba khangna rakhibani lekai miyamna phata haudi mapai urakpa ngasi numit nini humni muk sure ngasi migi asiba hakchang ni haiba khangna rakhibani hairi asiba hakchang forensic science kangbu laklaba batung imung manungna thiba khangdana leiribi seram ningol salam ongbi nilo dani haiba masak takre thodo sigamari leinana singjame police na case ama lokhatpaga loidana asiba hakchang lokhalaga postmortem gi damak rims ta thamkre ningsing bayabadi leikidrabi seram ningol salam ongbi nilo da mahakna thokhiba matamda mahakna pokjaba nimit tarani sudri macha thamlam laga thoki badagi ngasi phawba thiba khangdana lakhibani imung manungi maikai dagi mahaki mari makhong tak pangamba mioi da lupa lak amagi mana phawba lauktoktuna kanna thinari bani
Chief Minister Waikem Sana Luchingba NDA gi Anoba Lengaka Sigi Deputy Chief Minister Oina Khankraba 48 Mau constituency gi NPF ki MLA Loshi Dikhobu Okpagi Thoram Ama Naga People's Front Manipur State Unit na Sinduna ngasi Hotel Imphal da Pangthokre Thoram Maduda Deputy Chief Minister Loshi Dikho NPF State Unit ki President Awangbo Nyumai NPF ki MLA Singh Ex Minister Singh UNC gi Manungda Leiba Naga gi CSO Singh Amadi Students Organization Amadi Naga Women's ki Thobuba Singh su Sarukya ke Thorangamari Lenana Deputy Chief Minister Loshi Dikhona NPF Manipur State Unit ki President Awangbo Nyumaina Chamba Khudol Pot Piduna Ikai Khumnaba Utpagal Luinana Nagagi Tongan ba CSO Singna su Khudol Pot Piduna Ikai Khumna Putke Deputy Chief Minister Loshi Dikhona Mahak English Ngani Tarama Thoidagi NPF ta Yauraba Matung English Ngani Tarani Thoidagi NPF ki Mirep Oina 48 Mau constituency da election thengna ke Maduda Yamna Chawna Mai Pake Madugi Matungda English Ngani Tara Tareta Amuk NPF ki candidate Oina election lepki Maduda Manipur gi Oina Khwaidagi Masing Yamna Bot Masing Phangduna Kaba candidate Oike Masi Pumnamak Mau constituency da Lairiba Miyamna Mahakpu Thajabiba Amadi Nungsibadagini Mau constituency asi aduki matik chawi Mahakna Matam Ayambada constituency asigi Mafam Singda Chatuna Miyamgi Thabak Tawduna Ngasi Fawba Lakhe Housingsu Leptana Miyamgi Thabak Tawkhigani NPF ki vision di Manipur da peace unity amadi development lakna ba khotnabani maramaduna hauzik Manipur da violence ki mahutta chakhot lambi da purakna ba amadi ing tappa hanjilakna ba aikoi punna khotnamina se NPF na Manipur da BJP na luchingba laingak ta hanadagi haungna support tawdun lakhe makhata nasu BJP na luchingba laingak asida support tawkhigani haike Yesterday, day before yesterday, there was a lot of problems. But we said, we Naga people friend will not go for violence. But we will stand by, we will stand and remain peaceful people. We told them, we are a very mature community, the Naga people. We have struggled so much. We fought for sovereignty. We fought for different arrangement. We fought for Naga integration and many other things. We also boycott election also, but later on we have come to a solid position. We have taken a position and today we are with a mature political position. Framework agreement is our dream and agenda. We support for that. We are so grateful to our Naga leadership for bringing the Naga people to this far, and people all over the world, the whole nation and the whole state understand what MPF stands for. Therefore today we are proud political party of the state, the NPF. We will maintain and we will not follow violence, but we will go for peace and development. United Committee Manipur UCM na silaga Manipuri Council Tripura Amadi Tripura Manipuri Students Youth Coordination Committee na yumbu oiduna Manipuri National Diaspora Meet 2026 ngase Site Bhagat Singh Youth Hostel Agartala da pangthokre Thoramadu da founder member UCM Amadi former member Human Rights Commission NG Nongyaina tangka kaya da mafam matamna yadabadagi malengi fam kaya da maru oina awang nongpok Bharat ki state singda khundari ba Manipuri singbu tasin khomjinduna khunai lon senmit lon inat lon amasung lengak lon semgatna ba United Committee Manipur UCM Sinba Manipuri Diaspora Meet 2026 asina sahi lising ani helaba Kunmathoi suba chahi cha haugalakpagi Manipuri puwarigi anoba mayol piba Renaissance ki khongthang amani haikre Mana makhatana Maliamda leidiba Manipuri sing punchinnaduna mipal tangdaba khunai lol senmit lon inat lol amasung lengak lol semgatnaba corporate body corpus fund economy research strategic planning policy gi think tank semduna hotnabagi matam oire Malengi apunba Manipuri sing mishing 3.79 million rom sure panari Manipuri singi marai bakti Manipuri singna lepsagadabani puarida apunba thaudang lominarakiba yelomi kanglu kuntra taruk rom leiba Manipuri sing machet taduna kang khong chaide hana sunaba changba yanadaba punsin bayadaba chahi ahumlom suraba kuki militant singi hingsa gi lan thokli center amasung state government ki karamba asoiba lisang sitpa asoiba sasan laikhibagi haibadu na hongnana yengsinduna semdokpagi khongthang thang Hemdokbagi khongthang thenglabasu thengna lokatse Manipuri Diaspora Medasina punsinbagi platform mitin pham oiduna malemgi jati singa marup oiba tengbangnaba mingchat izat leina sakhat lamjelda saruk yaba ngamlagani Manipurgi wathok lantok khudingmak warishin purakpada thaudang loba ngamlagani haike Aski pudungshadaba matamji mui mere puchilaga lepaga madu he thengleya adana mui ki jati me diaspora me
World Congress ko ito pithibida leib mayamsingse Jew gi tawi Greek gi tawi German gi tawi China gi tawi India gi tawi tawi ba platform ma madu platform ko ka ta mo tawi bo admaina toina muk thene adu bo ikoi di United we stand divided we fall and ko ko kre ko kre ba ikoi इतिहास की थोको सेटे कुंतापा 1892 1826 होंगजोमलान 1891 आन पृथ्वी के लंजाओ 1914 to 1919 अमसानी शुभ पृथ्वी के लंजाओ 1939 to 1949 मशीन मरम होए Manipur Special Intensive Revision Sir Pangthoktana Delimitation Amadi Census Tobagi Kanaba Fangloi Haina Federation of Haumi Hairi Manipur Hojik Sir Tobagi Tangai Fadaba Lay Haibasigi Matangda Federation of Haumi Office Pangtokpa Paugi Bifamda Haumigi President Sapam Chat Jadumanina Census Pangtokringaida Manipur Delimitation Togadabani Haibasi Federation of Haumina Sogatli Adubu Special Intensive Revision Sir Pangtoktana Manipur NRC Chanahanba Delimitation Amasung Census Tobagi Kanaba Mapung Pana Pangloi. Hiramasigi Matangda Manipur Census Togadori Basigi Mamangda Sir Tobinaba India Gi President Haukiba January Kuntareta Memorandum Ama Thaduna High Cre. Miamna Su Sir Tobagi Maru Oiba Kangminasi Haiki. Haumiga Sanminariba Tongan Ba Frup Singi Luchingba Sing Sarukyaduna Pangtokpa Paugin Famaduda Zadumadina Makataraduna India Gi Asengba Citizen Kakta Pigadaba Voting Right Asi Foreigner Singna Pangkibana Ngasidi Manipur Separate Administration Talakpada Thabak Lokatpa Ngamdabani Handakta Election Commission of India na Union Territory Ahum Amasung State Mapanda Sir Tokibada Apunba Mioi Crore Taruka Lak Yakai Taret Voter List Dagi Kakibalai Kre Manipur Gumba International Border Laiba Amadi Foreigners Sangsilakpagi Saiteng Nangduna Lairaba State Amada Sir Swedana Pangtokum Tokpani Yumthang Nariba Laibak Myanmar Bangladesh Amadi India Gi Atopa State Singdagi Mitop Sangsilakpagi Masing Hengalakliba Asi ILP Nasu Thingbangamde Maramasina Manipur Census Tawdringaida Special Intensive Revision Sir Taunaba Sinbinaba Lengaki Pungning Singsilakli NRC Mathoktai Without SIR, NRC Mapung Haroyo. Without SIR, Special Intensive Revision, Taudana NRC Mapung Haroyo. Varamdi in NRC, the Makta Makoina Kundariba, Makogi population, Helaba, Makoi Pangan, Helaba, Magi Kundasangakanda, NRC Sarbita Usiam Luyu. Adubo, SIR the D. अखोई मुने सर्वे तवदा फनेयामना मचिन थीरगा हाइजलक्तारगसु लैबे रोल सिंजी ऑलरेडी अखोई वेबसाइट थागलग थमदना रिकॉर्ड लैरबनीना मुने फनेयामना मचिन थी भाइरगसु मधु केमत कानरो हाइतारे मणिपुर थुगाइना विदम त होनेबा मखोई की प्लान मणिपुर मासित तारबि त होनरिबा प्लान मधु सिंदो अरिम तागनी मधु तोको फई Ministry of Smart Tech Safe Choice Exploring the Safe and Responsible Use of AI Haiba Timda Ngasi Maling Infam Sinba Tungna Pangtukna Bagum Safer Internet Day Gi Thauram Bisnupur da Su Pangtukre District Administration Bisnupur na NIC Bisnupur ga Khusam Naduna JNB School Bisnupur da Pangtukiba Thauram Maduda AC to DCSS Gunamani DIO NIC Bisnupur RK Romita JNB School Bisnupur ki Principal and Premila Amadi NIC Churachandpur ki DIO KS Kishore Susarugya ke Thoromaduga Mari Lenana AC to DCSS Gunamani na Sakolakpagi Matung ina Aikoina Digital Wall Asida Niom Chumna Internet Sejinabaga Loinana Lana Internet Sejinabaka Dagi Su Section Minase Sakolakpagi Matung ina Ngasi No Makangdana Masak Kangda Bakayada Micham Miam Kaktanatana Akang Ahei Kayada Su Awaba Piri Amadi Kudong Tiba Kaya Mayoknariba Asi Toktanaba Aikoi Kudimak Section Minasi Haike Thoromaduda JNB School Bisnupur ki Principal and Premilana ngasimak maleng fam sinba thungna pangthokliba asida hauzik AI gi matam asida haugalakliba mairoi sing amadi school asigi oza sing da masigi kanaba amadi mangjaba mayak sengna khangba tangai phadi hairaduna asigumba thorom asina aikoi khudimak awafamda tagadaba amadi kanaba loba yaba sing lominanaba punna honaminasi haike Jiribam District ki Manung Chanba New Alipur da Laiba
New Alipur da laiba St. Joseph School da pangthokiba school academic year amadi school water filter sangabagi thoram da DC Jiribab Krishna Kumar school ge principal Father Jason amadi additional deputy commissioner TS Manoranjan na chingba miyoi sing saruk yakhe Anoba session ki damak tongan ba district tagi nauna khalaba oza sing su sakta khe Thorangamari lenana DC Jiribam Krishna Kumar na mipong khudingmak lairik laisugi manga leiba mathau tai maduna tungi lambida achumba khudong achumba khongthang purapangam gani school asida furup suna tamliba matau asi matam sangna chatpa ngamba oishnu haike Ministry of Electronics and Information Technology Government of India gi miyeng makhada India pumbada pangthokliba Safer Internet Day gi awareness DC office channel gi conference hall da pangthokre National Informatics Center NIC Chandel ga khusam naraga pangthokpa thoramaduda DC Chandel Hemant Kumar na chingba official singna saruk yakhi Anobalenga ga sigi oina yamna thuna minister sing da mana paiga daba fam sing yenthora kani thajai haina MLA Kongkham Rovindro na phongdokre wafamasi mengfal a sigi manung channa uchiwa kabui khulda leiba Namthanlon Baptist Church ama miyam da khushinabagi thoramda saruk yaba lakhibada phonglukhibane thoramaduda uchiwa gram panchayat ke hanagi pradhan Aikrujam Indrajit Church ki Reverend L Timothy Phongmeina chingba miyoi singsu saruk yakhe MLA na makhata na Karamba kanda ministry expand taurakani haiba adudi hauziki oina haiba ngamdre maramdi anobalenga ka si semba nimit mari mangan kakta ngaire anobalenga ka si luchingba imnam khem channa lamdamasida kundari ba faruk khodimak nungsi sanaba amata oina hingminaba nunga yai phana panba lamdam ama oina ba honariba sida miyamsu support tobiu haina MLA na appeal tokhe mari ni mangan kita ngaire sarkar sempa expansion suggestion torokoni togdobu Karang kan tau kuno hai budi aisu sabca bukan dedu atau bukan temda ekspansi teruk kena masa gi profilo pi dana masa gi department pi dana Manipur gi awar pa le horiba 3 years makoi da setback maning chalo ba koi gi leiriba awar pa ase tieng ga ba matam within 10 to 11 months manung da koina ngammi gi to puklak pa Manipur leiriba praja kudimak jati kudimak ta koina pin dogini se sarkar sina lusingiba honorable CM Aukigi kata kencana lusingiba sarkar sida support tobiduna is porokna ba develop tawna aukigi support tobiduna tobi webse aigi mayamda appeal tawjari National Legal Services Authority gi makhada Manipur State Legal Services Authority masal saki matenga loinana Kaksing District Bar Association as sinduna Prohibition of Child Marriage Act 2006 amadi Child Right and POCSO Act 2012 ki matangda nomagi oiba legal awareness program ama Sugnu Higher Secondary School da pangthokre 100 days intensive campaign for child marriage free India campaign gi sarukam oina pangthokpa awareness program aduda SDPO Sugnu NG Anthony Suresh Kaksing District Bar Association ki President Advocate Nongmaithem Madhu OC Sugnu Inspector MD Riaz Khan amadi Sugnu Higher Secondary School ki Principal Amom Dilip na chingba miyoi singna saruk yakhe Imphal da laiba Widow and Orphan Resource Development Trust Ward Kauba Trust amana tha khudingi tang tara manga kun amadi kuntrada chatharamba marupta KCP PWG na thamlamba athingba adu miyoi kaya gi awa ana yengduna lawthokle hairi KCP PWG MC Unification gi PRO chingkhai nganbagi cherol amada kanagumba lup natraga lanai miyoi amatanasu trust asina Zathariba marup asida athingba thambiganu trust amadi masigi makhada marup yauriba members singa lup asiga karigumba hiram amatada mari leinade adubu ward na tha khodingi numit marini marup torambagi matangda athingba thamduna lupna thigalubadadi thoina aranba leiramdri haina lowi yai Trust asina toromliba chatharamliba marup asidi trust asiga loinariba mapuroiba leikidrabi amadi mama mapa leikidraba miyoi kayada kanaba kharapina ba pangthokpa marup oi Ward na chathariba marubasida yauriba miyoi ase mapung oina mapuroiba leikidrabi lukhrabi amadi mama mapa leikidrabi singna sothana leijariba punsi marel adudagi kharadang oirabasu mateng oinaba Makoina kanna sujanomjaraga talakpa kusumal paisa aduna masa masu imung manungda kharadang oirabasu mateng oinaba pangthokpa amadi yaujaba marup oiramle Trust asiki members singna su trust asibu thajaduna marup yauriba lukhrabi amadi mama mapa leikidraba singna thamliba thajabasi manganganu karigumbada members singna member amadi miyamgi thajabasi mangalabadi lupna trust ki makok thongba singi matakta akanba miyeng sangsilakani
makha tana trust asigi makhada marup yauriba member singnasu trust ki chana kangron ngakna marup asi ningthina chathaduna imung manungi awa anada mateng oiba oirashanu trust asina lukhrabi amadi mama mapa leitrabi orphan singi mateng oinaba Paikatsariba Thabak Thoram Kayada Civil Society Organization Amasung Mioibagi Mateng Pangjaningba Mioi Singnasu Angama Mateng Pangbinaba KCP PWG na Miamdagi Mateng Niri. Hoji Pawgi Marathana Aten Brand Lokchari. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Tada! Gibe makigano azabtamo Sige yumse next Pm-Istv na check-in na lapsilaga tamgrabani ne. Tadarang se juhar habaga amta kidarbo. Asumna mayam na machalbo ngapshan dugum masigi yumasibu asoya nan kokadabagi next Pm-Istv na ngapseli. Next Pm-Istv juhar habati ngaktok na basembani. Zarman technology siya na concrete katok na tinaga matanda kapamul amuk hena hengaladli. Pm-Istv strength is in the Breaking matungna mayam taram nokchari makhataba pauda Manipur laiba scheduled caste ki farmer singda North Eastern Council NEC ki senthang makhada dairy farming ki damak scheduled caste ki beneficiary singda pigadaba sangom thokpi san pigadabadu Director of Veterinary and Animal Husbandry Services na ngasi phawba san pidana laibadagi beneficiary sing awaba kaya mayoknari haina ngasi phayeng da pangthokpa paumi singa unaba amada phayeng gram panchayat ki Hanagi Pradhan Angom Gojendro na phongdokre Paumi singa unaba aduda san phangadaba beneficiary singsu saruk yake Angom Gojendro na makataraduna san loinana ba sangol sabagi thabak chahi anigi mamangda loikre san thamgadaba sangol singda san thambagi mahutta ok yen loishanba amadi saru paisinduna leire matam kayagi mamangdagi beneficiary singda phangpham thokpa san pinaba mari leinaba authority da hanjin taksin khrabasu leikre beneficiary singda veterinary department na san loibagi training people loiduna certificate power pikhrabani Manipur gi oina scheduled caste ki beneficiaries chatuk tarani thoida san sangom thokpi pigadabani hauzik phawba san sangom thokpi sing asi Pidrabanina, Paisa Oina, Lengakna, beneficiary singda Pibiro. Anoba Lengagasina, Veterinary Department ki matakta akan bam iyeng changbiu haike. Scheduled caste ki damakta North Eastern Council ki makhada sangol sanabge sendang pidhar kiba sanju pigadaba adu hojik phawda sangon sabdi loikhraga hojik phawda sanji pidhar tabagi maram karigino khoi scheduled caste pu miyeng changbidriba government na karigino masi PR sarkar leringai matamda su hanjin akhoi media gi thongda akhoi pijagre si pibina baina ngasi phawda akhoi government na initiative lawirakte maramanduna akhoi hojik nauna paliba anoba government sina ngasi gi scheduled caste ki damakta semilon ki damakta sangom thokpi san pirkadabasi athubu matamda government na miyeng changbiraga athubu matamda bibiu natragana government na pibangamdragana beneficiary singda direct oina sanji akhoi lehan nabagi damakta sendang adu direct oina pibiro na ai thamjage Mayang Langjing Tamangi water supply scheme asina Mayang Langjing Tamang da piriba ising asi afaba oidre filter tawdabana sijinabada khudong chadre mari leinaba authority na miyeng changbinaba Mayang Langjing Youth Library Club na hairi Lal Bahadur Shastri National Academy of Administration Mushurida training tawriba 2025 ki IAS trainee probationary sing tha secretariat Loktak project area gi tokpa kawi khulda chatuna yengsinkhre team adubu khul adugi chairman Gaidion Kamaina Luchingduna Taramna okay
Team aduna khul aduda leiringai da English ngani kun mangagi September 13 da Prime Minister Narendra Modi na sangaramba Iklavaya Model Residential School gi phibam yengsin ki Guidon kamaina khul asi matau karamna lenga ki makhada leiduna sakot thorang paikat libano haibagi matangda sugaina tamke loinana training sing aduga khunja singa phamina duna wahong pakhumsu chathakhe Kumbi Kendra gi MLAS Premchandra na irang marakasi da kumbi sigi tongan bamfam kayada taurakliba thabak thoram kayada penjaduna MLA ga punna sarminaragani haiduna wangu tera khong gram panchayat ke ward number 9 hauktak tampha khunau awang lekai dagi voter tara mangabu MLAS Premchandra gi loinabi sanasam ongbi ibiyaina BJP gi lengan janduna taramna okpagi thoram ama hauktak tampha khunau awang lekai da pangthokre thoram aduda BJP kumbi mandal ge secretary W Thoiba organization Secretary and Open Draw Ward number 9 gi member Takhelambam Sana Jawbana Maru Oiba Mersing Oina Sarukya Ke Wangu ahalub awang laikai na pachiki chingthakta leiriba wangu gi miyamna thakna chanaba sijinariba wangu water supply gi tanki gi akoibasing ima phoibigi laibungi akoibasing amadi wangu tampha lairembigi laibungi akoiba famsing ngasi ayuk arambai tengol unit 61 na lu nana lainabagi damakta sit sengbagi thoram ama pangthokre Iramda Manipuri sida lairiba disabilities kayagi welfare gi damakta khallaga ngasi wheelchair basketball association Manipur WBAM na Chief Minister Y Khemchan ga unaduna point taruk yawba memorandum ama pisin khre WBAM gi General Secretary MD Yunus Khan thadorokpa cherol aduna makhatara aduna atoba state kayada disabilities welfare gi damakta magi oiba department leibagum disabilities khaktangi oiba department leikhre adugumna iramda masigi su thambiu games and sport ta atai state ta di journal amadi national da medal rokpada government ki site tagi financial support piri loinana sanaba government job piri state asigi disabilities sports person singi su pibiu disabilities kayana practice toge khalakpada sanafam leitribasi yenglaga indoor stadium ama sabiu sahi gi oiba state level tournament sinbiu disabilities khaktana run toba association natraga organization da social welfare department na piramba skill training gi oiba grant in aid pibiu amasung right of persons with disabilities act 2016 asibu full implement tobiu haibasing memorandum aduda yauri loinana differently able singi oiba welfare gi damakta miyeng thambiu amasung pisin kiba memorandum adu thabakta onthok piduna disabilities singbu hingbagi artha lehanbiu haina ngasi satkiba Wheelchair Basketball Association Manipur WBAM gi maikaidagi Chief Minister gi pukning singsin ke Medal of Kraba Kickboxing Sanaroi Okre Wako India Kickboxing Federation na Sinduna Thasgi Maridagi Nipan Fauba New Delhi gi KV Jadav Indoor Stadium IG Sports Complex ta pangthokiba manga suba India Open International Kickboxing Cup 2026 ta sarugyaruba Manipur gi sanaroi amadi official Imphal International Airport ta United Association of Kickboxing Organization Manipur na sinduna okre sanaroi okpagi thorom aduda sarugyakiba Wako gi General Secretary L Bedikna Manipur dagi sanaroi taret na sarugyaruba tournament aduda gold ani silver ahum amade bronze medal ani lorpangamba yamna thagatningai oi hairiba sanaroi taret adugi manungda chahi nauribi IDP nupi macha amasu yaure hairiba lamdamasigi mingsat purakliba sanaroi sing ayambana lairaba imungdagi oi asiguma sanaroi singna tournament chatpagi amata ngairaba pambayasi aeroplane na oiri maramaduna lengak na sanaroi singi satok chashin tobagi aeroplane ticket mamal reimburse toba yanaba lambi sinbiu haike United Association of Kickboxing Organization ki maikaidagi akhona thamjaningbasi ngasi sanaroi singsi akhona chatpada ngasi leiriba situation jina maram oiraganda khoi flight ta chatbasina yamna paisa yam changbasina maram oiraganda khoi Manipur gi sanaroi kaya participate tawba ngamgadabase financially shortage leibina maram oiraganda khoi yamna participate tawba ngamde masigi damukta su khoi United Association gi maikaidagi yamna nuaijade Federation and Ministry of Youth Affairs Government of India na approve tawraga su huji akhoi gi state government gi side gi huji phokti khoi reinvestment gi oiba khudong chabase amta leite khoi honorable CM gi puching jingsinja boina Shuma sanaroi singi damakta khanbiraga kickboxing gi players singi reinvestment si hapiraga di amna nuaijagani habise association gi site gi thamjagi Hauji maroi ba pau mukhana pizari Ukhrul district ki litanda makhatana ongkhanak pagaloina na yum kharasu mai thakre hari Ukhrul da internet numit mangani ating batham kre
Chief Minister na ngarang lang thabalda flag off tawkiba may lambi sembagi thabak khongjel yangna chathaba hure. Amadi mayumdagi thokibadagi thiba khangdana lerakhibi mong naha ngasi Nambul Turel da asiba haksang oina phangle. Fabagi oina di ISTV na pizza pa matang solution jare niang tabiri basing mom kahanna